Asigi paudu yumfam oiraga radio marup singna isa-isagi oiba wakhalon thambiraknaba ningsingjari. Thoramasigi damakta aikoigi studio gi telephone number 880336 amutang hana ningsingjage 8132880336 number asida dial tobiraklaga adamadongi wakhalon sing thambirakpa yaragani. Ahanba phone call lakhachage. Hello. Hello, good morning, ma'am. Good morning, Taram Nokjari. Ma'am, we take no sari. I Kamal Kawi, ma'am, Palpazam Mangadi, ma'am. Hoi, Habi Maru Kamal Ngasidi online guest Kudong Sabasu latre, Karamba Powder, Yumfamwe Wakalon Tambigani. Oh, Akogi, Honorable Home Minister Amishajina, Hai, Yamna, Pavakongtang, Akogi, FMR Satnava, Havja, pre Free movement regime. Free movement regime. Masi yamna phaba khongthang amanena lawje. Ado lokhulaiba khongthang je kadaugi ma'am akoigi kona tawdaba thabangna hana lokholakpa. Hauji pongpong chariba thabangna na thairaga thambadawna tawba government gi thongje. Haibadi hauji moirang puren itham tumukho warini nangoi kapsal kapthar azagi jaga jaga mfung khadi to kapthar hauji tigum baje loisanna ba takhai na ba khantung na ba di hona baje honai harakani bikhaba khujin mai pa ku mani puji do honai ya sungoi loi dijibo taram ba matam do hona birino tumingai do hona bir hangninge ba hai aduna mangdo honarabra lengangna na yaragadi oi lenga kya pawa ta thorang kya ju lokotpirei adubu tormusung akogi miyam praja je awaba kon biro matam sangle ana kapiba nangwaje lephan biro masi lephan bangam dragadi akoi government lerugi atha ju thoktre aduduga moina hoji FMR sanari sisu akogi Lok Sabha election national ena akoi kaigumam tang Manipur ge haudra dikana akoi central government hai ko jumung mali adubu afaba ngata kan oibo erjanu aduga ngasi santi oiba Manipur ma oiram no hanabada Manipur government asoba thodang lobiu hairaga tension jage me hoi yam nungai je marup kamal isage bo wakalon chu thambire thagachari. Thank you, ma'am. Hello. Hello. Good morning, madam. Good morning. Phone tawse bai salung pham dagi huirem sar chandra ne madam. Hi Bill. Han madam bui kai khumna bosari. Taram Nokjari. Madam ngasi ki tare makha ki powder yaubi ke ba honorable union home minister na free movement regime dak tare ki chanara roye haina haibi ki budo koi mamang ki marup kaman na su pukhat pi gre madu ki matang wa phom kra haijagi madam. Hi Bill. Akoi India gi phiban nungda lairiba iramdam Manipur ngasi di akoi mitop singi kanodagi awaba mayong na ba saitheng sina ngamkhai amadi miyam gi lan thumandi pusi da akoi asoba sinaba mu oiduna hauji akoi pamdaba kang ani gi lan thoktuna mayong na ri awaba kya ma akoi whenever home minister na lokhat pi reba khongtang si hoi lan sigi saruk ama oina lan si koi nemthanabagi natraga matungda kudong chaba kya dagi ngakthoknaba saruk ama oina khanjara kanda koi union home minister pu thagasari laksani bo khomda koi na matam amada koi pikraba state Manipur sina India gi phiba nungda leiba yamna pikraba state sina mitop sing hair kanda akoina achaw India gi state sing dagi changselakpa akoina local sing adom da hena miyeng thammaga makoi bokoina mitop ni natraga khoi gi Manipur ta thomjalaga mitop ki asaubai chaw ma thoka dore haina adom de hena miyeng thamkhiba adu ngasi de khoi yumthang nariba Myanmar romdagi changselakwa Myanmar singna thena khuda leithak salaga democracy da asauba singna bam oiduna ngasi khoina thengnariba kanwasidi country atopa country dagi changakpa mi singduna thonba adugumba lalamani ngasi khoina thengnajariba che laksani ba famdi madam ngasi one union honorable union
ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡꯁꯤ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝ ꯂꯧꯊꯣꯛꯄꯁꯤ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯍꯦꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯗꯕꯗꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯩꯈꯣꯏꯒꯤ NRC ꯆꯠꯅꯔꯒꯗꯤ ꯁ꯭ꯇꯦꯠꯁꯤꯗ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯀꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯂꯩꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ NRCꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯆꯠꯅꯕꯤꯔꯒ ꯂꯝꯗꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯟꯕꯤꯕ ꯑꯩꯈꯣই ꯃꯇꯝꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯃꯔꯨꯞ ꯁꯔꯠ ꯆꯟꯗ꯭ꯔꯒꯦꯕꯨ ꯋꯥꯈꯜꯂꯣꯟꯁꯨ ꯊꯝꯕꯤꯔꯛꯏ ꯌꯥꯝ ꯆꯨꯝꯃꯤ ꯃꯗꯨꯁꯨ ꯃꯔꯨꯞ ꯀꯃꯜꯅꯁꯨ ꯊꯝꯕꯤꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯉꯝꯈꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯁꯝꯕꯜꯁꯨ ꯈꯥꯔꯅꯤꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯁꯨ ꯈꯨꯗꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦꯀꯣ ꯃꯁꯤꯗꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯦꯅꯗꯤ ꯂꯧꯖꯒꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯁꯦ ꯃꯐꯝ ꯈꯨꯜ ꯈꯔꯗꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯑꯗꯨꯃꯛ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯨꯞꯅꯁꯨ ꯍꯧꯖꯤꯛ NRC ꯆꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯊꯝꯕꯤꯔꯤ ꯃꯁꯤ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤꯀꯣ ꯌꯥꯝꯅꯁꯨ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤ ꯁꯣꯏꯗꯅ ꯈꯟꯅꯕꯤꯔꯝꯒꯅꯤꯅꯗꯤ ꯈꯜꯂꯤꯀꯣ ꯑꯗꯨꯕꯨ ꯀꯔꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯐꯝꯗꯛꯄ ꯗꯤꯃꯥꯟꯗꯨꯃꯗꯤ ꯑꯩꯈꯣꯏ ꯇꯥꯟꯃꯤꯟꯅꯕ ꯇꯥꯕꯅꯤꯀꯣ ꯃꯦꯗꯥꯝ ꯑꯇꯩ ꯑꯝꯇ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯝꯇ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯎꯈꯤꯕ ꯃꯤꯠꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯩꯈꯣꯏ ꯇꯥꯎꯟꯁꯤ ꯕꯣꯔꯗꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯁꯨꯝꯕ ꯂꯝꯗꯝꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯒꯤ ꯀꯩꯅꯣꯔꯣꯝꯗ ꯌꯦꯡꯉꯨꯔꯀꯥꯟꯗ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯨꯔꯀꯥꯟꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯍꯦꯟꯅ ꯐꯅꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯁꯤ ꯌꯥꯍꯜꯂꯝꯕꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯐꯣꯜꯗꯣ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒꯤ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯍꯧꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯁꯤ ꯍꯦꯟꯅ ꯃꯥꯡꯖꯕ ꯑꯣꯏ ꯑꯩꯈꯣꯏꯗꯗꯤ ꯉꯁꯥꯏꯒꯤ ꯐ꯭री ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯁꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯥꯟꯅꯕꯗꯒꯤꯗꯤ ꯃꯥꯡꯖꯕꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯥꯡꯖꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯝꯇꯒ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯊꯥꯒꯠꯆꯔꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯑꯗꯨꯒꯤ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯍꯧꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣ Hello. Good morning, madam. Good morning. I know you don't make a little bit of a change. Hi, Bill. Now, the policy part of the yoga. Union budget, a coigi. A logi, Upa, Lata Nataba, a quick caro the Kaitokiba. The Manipuri railway is you. I have a Kaito position your money. Do Manipur don't say, project Yama, I can put a we kumpa. Kumbu project, never. We put the do the Sakan Tani. So I do the Luciani, and the show I do the Luciani, a Tata is here, we can do the machine Yameva. We do Masita when Macoin has. We railway lagadi, as I did yoga, posting a Manjuhong and a Mazutawani and Tatawani and Kayama, with Pazadasum, with Harawan by Tare Matamatam Visaka in them. The Manipur of a position Jakoi Kumpu by Tare. Say, pick up in part in the side now, I didn't be able to say Matu Chaneva. Pick up put some Tanika Chansi. Was then pick up the Asukun good Namna, Adisiba, Adi, Akoye, Kanoda Mantri Bukis on the Sariba, Akoye, Kanogi, Akoy Secretary at Haitare. Mayam the Kawang is Naiva, William Beach in Bagi, Taki Jamu, Bagisu Yam Handaba. When the Munturian is in treatment of the Kadokani Hai, Nakoyi, Monjangi, Mamang, Akoye, in Kenmakarong, Mamang, and we Harang Koitong Saribu, Adum Kumpure. Sahamba, the young to Rodumali. The Manipur the Paikaliba project, Akotangi Paikali, Kumpu later. The Machine say he budget that did them happy. I do happy with budget is in the guy, exactly no project in Nikiwan and Siboga, Pazamona, when you see them. Machine didn't know I have a project, we can't have a pang head, machine will be Yaudi. The budget that is on Kaitui. The machine, Yagi, Tuibasendi, a new Sumna, we Pazagi, we Chakotorang, we Tunko in a Chakadaba, we Similon to Pagadaba,
ꯄꯣꯂꯤꯁꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯀꯩꯅꯣꯗ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯅꯤ ꯊꯝꯖꯕꯅꯤꯗ ꯍꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯊꯝꯕꯤꯔꯛꯂꯤꯕꯁꯦ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯏꯕꯣꯝꯆꯥ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯑꯩ ꯀꯩꯔꯛꯇꯒꯤ ꯊꯣꯉꯥꯝꯅꯕꯗꯤꯅꯤ ꯃꯦꯗꯥꯝ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕꯃꯛꯇꯗ ꯗꯣꯛꯇꯔ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5ꯒꯤ IS ꯀꯣꯝ TVꯗꯒꯤ ꯄꯥꯎ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯣ ꯋꯥꯐꯝꯗꯤ ꯁꯤꯅꯤ ꯃꯦꯗꯥꯝ कुकी जो डिलीगेट मापन्ना अखोगी इंडिया की मिनिस्ट्री ऑफ होम एफेयर्स कांगूगा अखोगी दिल्ली दा वारी सानबुदी वाफम अमगा यावगीबा मसीदा अमित शाहदी उनबगी मतम पीगी हाइबा अमा यावबा अदो मसीदा अमित शाहना लैथोगा अखोगी वारी साननबा अमित शाहना मी खरा थारीबजी अमित शाहना तौरीबा प्लान गिदा अइना कितंग याजनिंदबा फोंतोकबा अदगी अमना मरु ओइना हाइरिबा ग्रुप अनि वारी सानबजीदा मोइना हाइजी हंतक कंगलादा आरामबाई कांगूगा अखोगी मैतैगी MLA मंत्री कांगूगा वारी सानबगी मतांगी मरु ओइना पुखतबा हौरेना जु ताजगिबा अदुगा अमुसु अखोगी वारी सानबा मतांग अजिदा मोइना हाइगी सुसामुर अमसुंग मोरेगी खनबदी यावबनेना अमदी हाइबीरे अदो मसीदा आइना लासनीबा अमना हौजिकि मणिपुरगी ओइना इंडिया गवर्नमेंटना मणिपुरगी ओइना हाइबीरपजिदा अखोगी बॉर्डर फिशिंगी मतांग खतदी हाइबा अदुगा मणिपुरदा हुजिक थोइबा लॉ एंड ऑर्डर की फिबमगिना करीमौ मखा तादबदा आइना जु मसीदी मतांगी पेंदबा कैगुंबा फोंकोकबा लोइनाना मोहई मसेन अखोगी दिल्ली की कांबूगा मणिपुर की मंत्री मंडलगदी मधु हारपदा फेंसिंग की मतंग हारपदा अयक फंग थागनब फोंतोकचबा मोई मसेन अदुगा याकोई सिगना सिविल सोसाइटी लैरिबा अखोगी कांगू इददा अखोई मसेन जी अमगा थाजनदबा यावना रत्रे अमगा पुना चाइनाबजी चुम कुशलाबनीना थोलपा ngarang मक्तदु खनत सैनब थोपगी पावम जु ताजे मेदाम यासनबदी पुराखरे को मदुगिशो यानबदी पुराखरे अदुगी पतांग अमजु अमुक थमजनिंदा होगी छिना मुक्सु अखोगी सोन थंगबा खारोम थंगबा साइता अखोगी सही तराजी सुम फाजल था तरा फाजल कदोरेबा इमाइबेन जिंगना नुंदांगदा अखोगी लान नाकबा थोपना अहिंग जारी बजे हौजिकी अना आये यावबगी याम कन्ना हुजिकी तौएबा तुम्बा चाबा अइंबा खांगबगी जिना अखोई इमुंगी दमक थोबजी अना आये हुजिकी यावसले अदुगा मंत्री मंडल लेबिरिबा जिंगी मसा मसु जिंगी मपालमदा लाइतमबगी नमादा थाबा अदगी मंत्री मंडल की मयुम जिंगी सिक्योरिटी फोर्स ना यामना चेचिन ngaइबा हौजिके अदुदसु नतना मैरा पाइदी ग्रुप सिंगिना मंत्री मंडल की युम जी ngak सेंबगी थबक अमा तौएबा अइना हाइजनिंगबदी मणिपुर सरकार अमसुंग इंडिया गवर्नमेंट हुजिक चाइबा मैगी हाना मुथतियो बोम टॉप तापदी लेफन बिरगा बाउंडरी फिशिंग जुजु तौबीरो हाइबगा वाफमजी थमजरगा आइगी पेंदबा खितंग फंतोक सबगी अयाबा इदिगी दमकता अखोगी मेदामबु हन्ना हन्ना अइना
थागतरी थागतचरी इसागी ओइबो वाखलोन थम्बिरकपगिदमक्ता थैंक यू Hello. Hello, good morning, man. Good morning. Mien masih kita kabar kita sudah pawang kaya yang menunggu imajin sini juga polis ke mungkin bermanfaat polis ke imajin gaya sih namusu yang menunggu sini kan perempuan minum nasi amusu kan musuh musuh kau malam macam. Marap teng kaca gaming live from Highview. Ai sah berkongan tahu mayang infam. Hoi Highview makata biu. Adana imajin gaya polis ke juga mungkin imajin gaya sih nang polisnya kan kaplan tambahnya aduh kali dua mungkin nanti angau bukan luar negara tu ngau ia betul, madu ni wafam je kerja ke, imajin gaya hai ke, urip ka NRL pemamangga sahabat pangkal sing merah pagi sing tugai kere, imajin gaya hai ke kali noda, kuki ni aku ni kunga, macam kunga tanya, macam itu sahabat itu. Ada urip buki suai tu sih sekarang lakna kuki ni laga macam kakna bahor kaduri bra. Ada macam itu macam sahaja betul. Hari tu bangkai sih sekarang isu tu sagli bangkai no masih hari ngajin gaya sih mayam dia cakap tuai kere. Ada lakna ni bu wapam di Manipur polis ke uji Manipur polis ke jasa nak tengah perintah kamando ke tidak kena uji Thawanda uji counter buruk ke tauri bania ba adur makoi ki mission da mungme ne da swai zai da kari ke makoi ju karam ba ejinda dan lagina siri bankar ke sabirai no ana lasini wapam bi akoi ne sa haijem do masida sum gyan ta da angang ga lone je tung gyan tarapi ha do gyan ta da ku jing ju ga sum tungai tra ka na ram ne makoi sum madu ki wakhan da sarang ba ngau ro bra sini aina khanjari je adu ga lone na Project Manipur Police Arrangee Commando gai da Mori da Saran thangna ba akoi gi supply to bo gai shi dei da kinjille adu akoi sunna mu tingi shi sum maram bi am sa ba poni kaino da igi lamani ne singadam na ba laman di wa fa mam la yuni na masi ya am na fa wa fam ni adu la tin wa ma koi shi khong tang ji yam tuna hantuk traga di sun irang ke south thor kani aduga hoi chumi hoji haibiri bado akoi gi more da su koi gi security personnel singi chana thakna ba ising sing pi ba yaroi haibagi athing ba leikhra matung da hojik se mu akoi gi babu bazar da su counter blockage atha ba hogra hai tare madu gi mayok ta hai tare akoi gi cookie singi chana thakna ba amta pu ba yaroi haibagi ni athing ba leiri se duga bishampur da su ngasi dagi haiba tare hairiba akoi gi more da su asigi athing ba leiri si lokthok ta batar gadi akoi Bisnupur district ta su ngasi dagi haura ka Churachandpur da pochei chana thana bamta pusan ba yaroi haibagi khongjang jangsin ba haura kani haibagi dum thengna je oi mem adure laksari jadna makoi se dia makoi na tawni tawna taw daw ngasi su mafam kayam to kapna jadna free movement regime lokthok pani haibasi akoi ye yamna nungai bo wapam ni adu nungai su kai no da hujik mai bin nation masaka ne dan katin tha kon ne hujik ngarang mu da kaptana lawga to wi mayam sina madu lokthuk kan ya habis da madu ating madu bi hana chanar madu lokthuk oni habis da makoi thamoi nungai mo e ban makoi masa ga idu kane re bui hujik mamita mati ta da to ri bugai si hujik le pham cha hong khang di bugai si da hana priority ki hana mas put than ni aduga madu su tawdabi adaba government gi mathong ni madusu tawbiu ado hujik lebam leitedana mayum makai leitedana relief keng khaiga na dana kayam to poji li yaw ri busing gi hana priority gi masida hana khutha biu manipur sarkar adi india government manipur government na masida khutha bi ragdi yamna phabu oigane aduna police ki sinnaw gai su ngau gi matung in biganu angau kuki milten gi dubi matung magoi sajat nisat to lobi ganu adana imai bin gaisina nakoi gi namakta paja manipur paja miyam sina makoi gi makta lepi nakoi gi sigida go sarukta apoi sigi anna itin naw kaya amna kutta kulai paraga makoi gi mahutta makoi lamsin ngari adana masi kaubi ganu adana
ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯂꯩꯔꯤꯕ ꯃꯈꯜ ꯃꯇꯝꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯥꯏꯟ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯊꯤꯡꯉꯕ ꯆꯠꯂꯝꯕ ꯈꯣꯠꯂꯝꯕ ꯇꯧꯔꯁꯨ ꯎꯅ ꯎꯁꯤꯟꯅꯗꯕ ꯑꯗꯩ ꯈꯪꯅ ꯈꯪꯖꯤꯟꯅꯗꯕ ꯇꯧꯕꯤꯌꯨ ꯑꯗꯨ ꯍꯌꯦꯡ ꯃꯇꯝ ꯑꯃ ꯒꯣꯔꯃꯦꯟꯒꯤ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯤꯕꯝꯁꯤ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯔꯃꯦꯜꯗ ꯂꯥꯛꯑꯕ ꯃꯇꯝ ꯑꯥꯏꯟ ꯒꯣꯔꯃꯦꯟꯒꯤ ꯑꯥꯏꯟ ꯐꯖꯅ ꯆꯠꯅꯔꯕ ꯀꯥꯟꯗꯨꯗ ꯃꯗꯨ ꯑꯥꯏꯟꯒꯤ ꯊꯨꯒꯥꯏꯔꯝꯕꯁꯤꯡꯗꯨ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯁꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯃꯗꯨꯝꯕꯗꯨ ꯈꯖꯤꯛꯇꯪꯗꯤ ꯎꯅ ꯎꯁꯤꯟꯅꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯅꯗꯕ ꯍꯥꯏꯕ ꯑꯃꯗꯣ ꯑꯗꯨꯋꯥꯏꯗ ꯆꯠꯊꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯊꯝꯖꯕꯅꯤ ꯃꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ Hello. Hello. Ano magkada? Tarmopo Minispo kay kuno sari. Taram no sir. Ma'am, konto si kamong masam kay sing shula sumni. Hi Bill. Ma'am, ngarang midanggi tarem kay padu su pangi badu ngarang ayuki pau do su haseti pangiram ba pau amdang ma'am thamjage. Hi Bill karam ba pau ay gadoin. Ma'am, khoi yojic tampak ta laiba la luluk singdi makhoi mthata aina yade haibasi nen makha tana ko su lauthopi na makha tan sang thane na lauthopi gre aduga tingda operate tawriba la logo singi mathakadi hariba thongchi tathadabagi mami ama khak ai lauthopagi mami ko ta daba khoi jai tapak le tra tare nipan ma pan des mai na lauthokhaga makoi ching le ba sing lauthopi daba basi khoi gi sarkar sigi karamba miyeng no adu india government din karamba makoi gi tongan ba solution wai basi makoi ju chamamnaba amdi leirabni matang sena lakseningi bidi nasai gi chinga leiriba lalulup chingchi makoi gi sisaya gi kano sisana piroi thadan loire anta jai masi khoi praja mai kai khuni makta gi di masi extend to biraga no makha tana masi da loisan biro makoi da leiriba suspension chusi handoga khoi hana gi dumaina khoi praja chingchi da sinabiro haibagi kano khakti leibni adubu इन मतंग सिदा इंडिया गवर्नमेंट नमदी मणिपुर गवर्नमेंट ना लौरिबा खुंथांग सिगी मतंग याम पेंजेदबा अखोई तंपाक्ता हेक ऑपरेट तौबा आइसे कुदमने अखोइगी नाहारोन कैसु खंगदबा लालौ सुनतबा इरिगेशन अमा चथरगसु तंपाक्ता लैबा सिंगदि हेक्सम खुद थाबा ngamba अदुगा चिंगदा लैबा कांगुना एनी क्राइम अमा तोरपदना खुद थाबगी हैनबिसि लैतब मसी थंगिसना हागदि अखोई सरकार से ममांग को लादों ने लागतरे पांगन छोनबगे नि हाइबसि मदे मेक लारब खुदन चिंगना लो म तंपागन लो म दुम चने हाइबसि दे खोइ खुदिमांग जु खांगी अना अखोइ मणिपुर गवर्नमेंट सी अमुक्तंग मथौना मरिंगल लैबा गवर्नमेंट हाइबदु ओइबिरगा चिंग अमसुं तम तमादा मियंग अमदा खुचंतंग थाबिरगा अयु लैरबा कांगप केसु म कॉन्फ्लिक्ट संतंग लुसिनबिरगदि हेना नुंगायगनि मसिनता तारगदि अखोइ मणिपुर लैबा प्रजा सेक्शन खुदिमा sum wasal lagpana nongmadi akhoi hansin hainaba ima samjenbi imadi khwang yorenga khwang ni teram yorenga yor haibdu du saman tholaptuna akhoi ahum chuba lalama hanba lan thokre ani chuba lan jun 18 thokre na ahum chuba lana maga tholaptuna manipur kangkhong chaiba manipur amo oiluchi haibasi mem agi maikai thamjabo loinana praja kudimang su matang siram tang nei namine sai haibna men thamjari Hoi thagachari isage bu wakhlon thambirakpa marup singshu balaishram Hello tabibra ताबिरबा ताजरे दम आई तौजरे से अंतबांदगी नौसा आई हाइबियो करम पाउदु इन्फॉर्म ओइ बैसागे बु वाखलन थंबि आइना थोंदोक सेनिंगबा लेनोना हजि कुकी न चिंथक्तगी नोंमै सुम कापथराइबा एबी जगादा कुकी न कामनिंग मतम कापिसे मोइगी मनाक्सिदा सेंट्रल फोर्स अदुम लैरि मोइ कापैसे लेना होय अदैदा मसी कापैबा कुकीना कापिबा थबक थिंगबा हाइबसी
ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯀꯥꯞꯄꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯒꯗꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ DGP ꯃꯅꯤꯄꯨꯔꯒꯤ ꯀꯨꯜꯗꯤꯞ ꯃꯅꯤꯄꯨꯔꯒꯤ CM ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯅꯣꯏ ꯂꯣꯏ ꯂꯩꯅ ꯀꯔꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯤꯅꯣ ꯍꯥꯏꯁꯤ ꯉꯁꯤꯐꯥꯎ ꯇꯧꯗꯕ ꯊꯤꯡꯒꯗꯧꯕ ꯃꯣꯏꯅ ꯑꯗꯩ ꯊꯝꯃꯤꯁꯤꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯔꯒ ꯊꯝꯃꯛꯏꯁꯤꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯁꯤꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯣꯔꯗꯔ ꯇꯧꯒꯗꯕꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯥꯞꯍꯜꯂꯤꯁꯤ ꯑꯊꯤꯡꯕ ꯄꯤꯗꯅ ꯁꯨꯝ ꯇꯧꯍꯜꯂꯤꯁꯦ ꯍꯧꯖꯤꯛ ꯊꯥ 10 ꯐꯥꯔꯛꯑꯁꯤꯐꯥꯎꯕ ꯁꯨꯝ ꯇꯧꯍꯜꯂꯤꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯅꯤ 나 하이제닝가 마치 만이부 사카나 마치 이랑세 숨 탐바니 하는 라우거니 까리노다 탐미시주 모이나 탐바니 거부주 모이나 거부니 디플로이 떠우리주 모이 떠우니 아미살라 떠우르바나티 디플로이 떠우리세 까빠이 까네 노이 레이는 까리기 꾸기네 노메 까빠이노 까이 팅드리노나 너기 레이리바 센트럴 포싱두다 कमांडरदुदा कुलदीपना CMना और DGPना हाइगदौनेबा अदुना सिबाव हाइदमगी ममी ताती अदुना तौरिबा सबकसी मणिपुर गवर्नमेंटना मणिपुर सरकारना हाना सुनो थादोकपनेना सिमतंग तमजगे मरोइना मरुपना थंबिनिंगी बसे मणिपुर सरकारना थोअनबनी हाइबनीको मानी मोइना थोअनबनी थिंग मोइना तम थमलोइन मोइना सिनबा गाथनी लोबिरब्रा वाफमसिना फा चिंतंग सुम फोंदोक्सनी बाइतारे को पेंदबगी होय होय थागचरी शागे वाखलन थंबिरकपा हौजिक मियामनसो अदुमक हाइनरिबनी अदुगा अखोइगी कुलदीप सर यूनिफाइड कमांड हाइदारेको माना पाइरिबसिसो अखोइगी मणिपुर चीफ मिनिस्टर सिनाबियु हाइबगी वाफम मयाम ममांग तत्तजो अखोइना डिमांड तौखिबसु लेरेको प्रजा मियामना अदुगा हौजिक से अखोइगी सिक्युरिटी मयाम मपानदगी दि पुसिलकपा तारगसु मधु लई हाइबगी ममिंग खकी ओइबना मरम ओइरकांदा मयामसे लौथोकनबा मियामनसु डिमांड अदुमक तौरगा लाइको अदुना कोइ लेंगा कोइबा करंबा अरोनबा थौसिंग लैबनो हाइबदुदि खंगदे तौबदबो हौजिक चंगसिलिबा लान सिदि कोइगी लैरिबा सिक्युरिटी पर्सनल सिंगसिना तुंगदा लैरगा कोइगी प्रजा मियामसिनाको मांगदा लैरगा कोइगी लान थिंगनबा अदुगुंबा लान अमखकनेना थमजगे थागचरी शागेबो वाखलोन थंबिरंबा थैंक यू हेलो हेलो फोन तौजरई राजस्थान शेक्सपियर इकाई खुनजरी तराम नोक्चरी हरचरी अहानबदा अखोइगी स्टूडियोदगी कुइरेबको हाउन अमखर हे थोकपदि मछि थोंगी ओइदोइरा अमतंग चेक तौबिबा याब्रा तोइना थोकपदि दा इफेक्ट खखर लाएबा अइना चाकतजु हाइजरखरबा कुइरमने करिगी इफेक्ट ओइदोइनो दिदि खंगजेद्रे थोंगी ओइदोरिब्रा नत्रगना ते टेक्निकलगी ओइदोरिब्रा मुके अने हे थोकपको होय चेक तौजगे करिनो हाइबदुमा मतुंग थोक्तना बहना जगे हाइबियो मखा ताबियो पाउदि इन्फॉर्म ओइबो मखा तारकपदा आइगी हेक ममांगदा थमगिबा कॉलरदसु माइदो याम सुमने आइगी ओइबो वाफमदा हौजिकी थोइबा लानजे कोइ ऑनरेबल चीफ मिनिस्टर बु सैबा ngangbagi गवर्नमेंट बु सैबा ngangbagi वाफम नतेको थोइबा लानजे बीजेपी ना थोहनबने जाई वाखल प्रमाण प्रूफ का पिजागेबा अदुम हाइजरकेबको अहानबदा ऑनरेबल चीफ मिनिस्टर ना कोइगी वारोन ड्रग 2.0 जे हौदोपीगी मतमजे सेंटरदगी अयाबा लौदना तंगी स्टेट ना दुम लौगिबा मानबगी अमका इंगोदा चिंगजे लौबिरामगदी याम बेस्ट तारदौनेबा सेंग हारेदा वारोन ड्रग से सेंटर ना अदुमा खुरिसु तौरी 2.0 दगी 3 यौसलकदोरे अदुगी मतुंग जेदा अखोइगी कुकी गी कांगबुना वारोन ड्रग सिदा यामना साउनिंगीबा मोइदा कईनो हाबदा लंबी थोंजो अखोइदा सेंबीदबा अदुगा अखोइना खरा तौजबदा नोइना हन तौइ हाइदना इविक्शन तौगिबा अखोइ ngarang चीफ मिनिस्टर बिरेन सरना जो मसाना जो हाइगिबनिको सिगी वाहिजे अदु मैतैना एसटी डिमांड तानबदगी नतेबा मखोइना तौइदुना एसटी डिमांड तानबदा मणिपुर हाई कोर्ट ना अखोइ मणिपुर गवर्नमेंट की करी डिसीजन लैगे सेंटर दा थावना इबा मतम अमखक पीबजेदा मखोइना खुदोंचाब लौग्रगा रैली अमा चतखिबदा अदोमदा ओइना तौरगा खुदोंचाब लौगिबने मिपुम खुदिमना खंगनारबनेबको सैदा आइना हाइजेनिंगिना साइ बीजेपी ना थोअनबने हाजिकी ममांगी कॉलरदुगा मानरक्तोइनिको सेंगना हाइबदा होम मिनिस्टर अमित शाह उनाबा कौरकपा मतमदुदा चिंगना नंग आई येंगागे तंपाकना नंग येंगो हाइबछि हाइबम थोक्ति हाइबा सेंगना हारगदि चिंगना येंगागना कैदोबगी ngasi ngarang bogda चिंगदगे तुम काफलगदोरिबा हिंगबो चंगोइद्रो असम राइफल ngasi अदुम
วิดีโอก็ดูพรูฟตั้งไหนแล้วก็ไหนมีเงี้ยบ้านน้องไม่ต้องตับพากันตั้งนะฮานะตัวเราก็ดีก็ได้ที่กับพวกตัวนี้ว่ากับไปอีกสิ่งเดียวกันเนี่ยกับไปอีกตั้งปากตะกี้กับนั่นเต็มดิเฟนซิฟเนี่ยบ้าตั้งปากตะกี้คุณนักบุคคลไหนแล้วก็มวยจะดูน้องไม่ช่วยเลยมันเนี่ยคราทำเขาคุยงานตั้งที่กับถ้าเราทำมาทำด้วยได้คุยอีร่างตัวทรกมาทำด้วยได้ลุดข้าตัวกี่บุคคลเลยดูของกัดปัจจุบันของกัดเปล่งงามเขาด้วยก็จูอันนี้เลยบุคคลดูของกัดน่ะปัจจุกันน่ะดีคนน่ะก็จูของกัดปุ๊บของอาว่าสิ่งนั้นปีนิ่งแต่บุคคลเลยที่มาเริ่มใจว่าสิ่งนั้นจะดิเฟนซีฟเนี่ยว่า CDI นะช่วยไอโลนะช่วยไอนะข้างในโลไปวิธีมันยามนะช่วยไฮจีเนี่ยว่าอันนั้นจริงได้กับไปอีกอเมริกาเนี่ยยิงอย่างหายก็ดึงยิงเลยทับเลยว่าทับก็ดีว่าใช่ที่เวลามันลิชิ่งผู้หุ่นได้นะท่านจะเลยคงกัดหันแล้วก็ตัวก็ตัวเดี๋ยววันนี้ว่าไงสิไอ้น่ะ BJP น่ะลานเสียทุกอันแบบนี้ให้อันลูกที่มาทักเสียได้มึงว่าใช่ที่มณีปุรกิจมินิสเตอร์บิเรนสันนะไอ้คนที่โฮมมินิสเตอร์นะหายว่าพัมด้วยยาทุกขี้บันนี่นะคนที่อาสมได้ที่เซ็นเตอร์ได้ที่หายรักไปเสียคนอยู่เนี่ยว่าเจ้าบุญหายไปเสียลานเยอะจุงเยอะอะดุมเยสแต่ขี้บัวว่าพัมมันคัดเลยบ่นู้หายไปเสียงามหัวเดบกี้เนี่ยว่าสิตัวริจาดูก็สู้เลยบ่ยังมีเงินที่มีอันสู้ที่ตาริกุนกันนี่ปานที่มาตุ้งตะกี้มุกสั่งแต่ละก็ดีลานเสียดุมสั่งแต่นี่ก็ยังบันลงพวกครับยามพาร์เบสอะไรมั้งก็ยิ่งว่าอาสามไลฟ์ฟันมาใครที่จะจบมาโกงน่ะจะหายสิเนี่ยบ่สู้เลยที่วันนี้นะคุยน่ะมวยได้คุดถาไปเสียยาตีให้ก็จะนิยมจะได้ยาวกว่าคุดถาไปยาวเลยให้จะดูนั่นเนี่ยไลฟ์มินน่ะนะตัวมินจามินน่ะดิอันนั้นให้จะนี่ว่าฟังดิสิกะตันนี่da BJP น่ะลานเสียทุกอันบัดนี้มาคุยน่ะคอนโทรลตัวเกี่ยวกับมีมาคุยตราดูน่ะจูเซปเรตแอดมินิสเทชันตานบังมีอันนั้นมันนุ่งดัดมสานารีบลีลาที่ BJP กิลีลานี่มวยน่ะมันโลชันนิ่งว่ามาทำแต่ลานจะโลชันบังมีให้ว่าฟังจิตต้องให้ทำจังนี่บ่เฮ้ยถ้าก็จะรีชาเก็บว่าคลันตันบีบ่Hello. Good morning, madam. Good morning. I told you sila ma'am lagi raja ni madam. Hoy, taram nok churi. Ipaw ga sum tajaram bani. Madam, ay koy lan si may tay sing mulam ga dabagi matang ama. May tay sing kuntawan si mulam ga dabagi matang ama haw ra bani du. Matang sina kay no ha ga pugi sucham pore ra jaga sila may tay na kay gumulay ram ba. Ahan bagi gym may thaba koy Chief Minister bu tina ngang ba wahi ba ta si mai tai ngang am ta ga di mai tai jing si si sam bol ya si lo tum na pak san na ai ma ro hai si mak kan jai ko mai tai na kai gum la la ga di kai gum soi ra ga di marai ka ka du gi angang wa ga du gi hai ta re ko ha na du sum hai na ra ba sa ja le set mamang na pa gi ba sing na su ko gi maran season na mara lai ka ma ya ma tek encounter da mi li sing up songa lai din ha ri Masih may tay masing cecok matik mga daw. Ay ko ye, ida may yauri ye. Yung nung gari yam kan ba. Mitop yam saan ba. Mitop na sal wagi mahay ni ko yung si pang sina. Yung nung gari yam kan dai mi na di pubire hay ba. Yung nung gi sinaw na pan mami yauri. Ko yung nung siya ko aso ba matay yaw ba di. Ahan bagi gym gi may tabi matang sida. Kang nam sila magadi. Lan si sauk toy da ba ni. Si lan sauk toy re masa da. Talk to me, McCoy na kangde. I even the talk I want to call a kangani had any. And McCoy so hoji, MLS in Sigi Massasing, she Lana Honma, Lan Yaudria de Hana, Toga Land, and Hanba, Kamna was Hanlaganda, McCoy Sigan, Lakani Havama. I immortal Jane, and Motosul and Ninkali, Machina Tribodi, Kalanze. I was in the Sierra. I could this Equimasi, Bitaro, Hamba Makai Bugumane. Mean and a luminous sound and loba. We talk my arm comes in back. Could you make days has a tamayori? Some have a quick year. Imam Marquesida, Kachen Chow, Rosella, you see. It is asking a Pambadukan, the Kashukana, Sang for Lenin Dublin. We talk team, Yan Sassing Sinan, and talk on Sang, the Valam Sassina, Guide the Minamakoides and Portlinary, Commercialism, Kasakaraki, engineering arm of the media engineering. Monsieur Tabu and White. Lalaxi the Mina, known to me, Hybrid Wakal, Canada. Aduna aikoisi hojik tawgdaba si aikoina tumna leiba mi sakama hogdoga mi mateng leiba mi mateng lobo sidi tangai phadaba ne khale chatkado mi sam di leibran khale manipur sida mahakna tana upai di leijabai khanje
ꯃꯁꯤ ꯍꯥꯏꯔꯒꯁꯨ ꯃꯦꯗꯥꯝ ꯑꯩ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯍꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤꯀꯣ ꯃꯔꯨ ꯑꯣꯏꯅ ꯃꯥꯅꯤ ꯇꯨꯝꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯌꯥꯔꯣꯏꯗꯕ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯅ ꯇꯨꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯀꯨꯟꯕ ꯁꯟꯗꯧꯅ ꯁꯨꯝ ꯐꯝ ꯀꯣꯜꯂꯒ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯑꯁꯦꯡꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯨꯔꯦ ꯑꯀꯟꯕꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯣꯟꯕꯅ ꯍꯥꯏꯔꯒꯗꯤ ꯆꯩꯔꯥꯛ ꯄꯤꯒꯗꯣꯏꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯤ ꯍꯣꯏ ꯏꯁꯥꯒꯤꯕꯨ ꯋꯥꯈꯜꯂꯣꯟꯁꯨ ꯊꯝꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯃꯛ ꯁꯟꯗꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯈꯪꯃꯤꯟꯅꯁꯤ ꯏ ꯄꯥꯎ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯌꯥꯝꯅ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯇꯦꯂꯤꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯍꯥꯏꯕꯗꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯃꯤꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯒꯦ 8132880336 ꯑꯃꯨꯛꯇꯪꯒ ꯍꯟꯅ 8132880336 ꯅꯝꯕꯔ ꯑꯁꯤꯗ ꯗꯥꯏꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯐꯣꯟ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯦꯝ ꯕꯤꯖꯨ ꯑꯩ ꯂꯧ ꯂꯥꯏꯔꯝ ꯂꯩꯀꯥꯏꯗꯒꯤ ꯇꯤꯂꯣꯇꯃꯥ ꯂꯥꯏꯁꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯍꯥꯏꯕꯤꯈꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯃꯊꯪ ꯑꯗꯨꯝ ꯇꯥꯛꯄꯤꯈꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯀ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯔꯛꯇꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯈꯤꯕ ꯃꯗꯨ ꯌꯥꯁꯟꯅꯕ ꯄꯣꯔꯛꯀꯅꯤꯁꯨ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯒꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯨ ꯌꯥꯝ ꯆꯥꯎꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯛꯄꯁꯤꯗ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯄꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯤꯡꯗꯕ ꯑꯗꯒꯤꯗꯤ ꯇꯧꯊꯣꯔꯛꯄꯗ ꯖꯨꯠ ꯆꯥꯗꯕ ꯀꯌꯥꯗꯀꯣ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯂꯧꯔꯒ ꯂꯥꯛꯑꯦꯕ ꯃꯈꯣꯏꯕꯨꯁꯨ ꯍꯦꯛꯇ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯃꯊꯤ ꯆꯐꯨ ꯃꯦꯂꯤ ꯅꯍꯥ ꯃꯊꯤ ꯔꯣꯀꯦꯠ ꯁꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯎꯔꯧꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯗꯤ ꯇꯥꯗꯅ ꯑꯗꯨꯝ ꯃꯤꯇꯩ ꯈꯨꯟꯅꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯦꯡꯒꯣꯜ ꯑꯃ ꯁꯦꯝꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯐꯨꯔꯨꯞ ꯏꯔꯩꯆꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯏꯕ ꯑꯁꯤꯗ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯥꯂꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ 13ꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯈꯜꯂꯀꯥꯟꯗ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯁꯤ ꯍꯥꯟꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯝꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯇꯝꯊꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯊꯛꯁꯤ ꯈꯥꯛꯁꯤ ꯅꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯇꯥꯗꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯐꯨꯔꯨꯞꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯛꯄꯁꯤꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁꯀꯅꯤ ꯈꯪꯗꯦ ꯑꯔꯩꯕ ꯃꯥꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯂꯩꯕꯅꯤ ꯈꯪꯗꯦ ꯇꯧꯔꯀꯥꯟꯗ ꯂꯥꯟ ꯑꯁꯤ ꯂꯥꯟꯊꯦꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅꯀோ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯆꯪꯁꯤꯜꯂꯛꯂꯤꯕ ꯇꯦꯡꯒꯣꯜ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯅꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯀꯤ ꯑꯣꯖꯥꯗꯨꯅꯀꯣ ꯄ꯭ꯔꯁꯤꯗꯦꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯀꯩꯗꯧꯕꯒꯤꯁꯨ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯈꯪꯅ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯅꯕꯗꯨꯅ ꯄꯦꯟꯗꯕ ꯑꯣꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇꯕ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯤꯝꯕꯥꯟꯗ ꯄꯦꯟꯗꯕꯗꯒꯤ ꯊꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯁꯥꯎꯅꯤꯡꯕꯗꯒꯤꯀꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯈꯣꯏꯒꯤ ꯆꯩꯕ ꯃꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯏ ꯃꯁꯦꯟꯅꯤ ꯏꯐꯨꯔꯨꯞ ꯏꯔꯩꯆꯥꯅꯤ ꯑꯩꯈꯣই ꯑꯗꯨꯝ ꯌꯥꯁꯟꯅꯕ ꯄꯣꯔꯛꯀꯅꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯄꯨꯁꯨ ꯄꯨꯕꯤꯔꯛꯑꯦ ꯌꯥꯝ ꯐꯩ ꯄꯨꯔꯛꯄꯁꯤꯁꯨ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯊꯝꯖꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯏ ꯑꯗꯒꯤꯗꯤ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ 이న్నꯗꯅ ꯑꯗꯩ ꯃꯈꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯌꯨꯅꯤꯠꯀꯤ ꯑꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯕ ꯈꯣꯠꯀꯥꯕ ꯇꯧꯕꯩꯗꯣ ꯌꯥꯝ ꯐꯖꯅꯒ ꯉꯥꯡꯗꯅ ꯁꯛꯇꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯕꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦꯕꯀꯣ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯨꯟꯅꯥꯏꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯊꯛꯇ ꯆꯠꯀꯗꯕ ꯈꯥꯗ ꯆꯠꯀꯗꯕ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯄ ꯈꯨꯟꯅꯥꯏ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯨꯀꯤꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯦꯛꯇ ꯀꯩꯅꯣ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯁꯨ ꯐꯖꯈ꯭ꯔꯕ ꯇꯦꯡꯒꯣꯜ ꯑꯁꯤꯕꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯔꯀꯥꯟꯗ ꯍꯦꯛ ꯈꯨꯠ ꯊꯥꯕ ꯈꯣꯠꯄ ꯇꯧꯅꯔꯀꯥꯟꯗ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯉꯔꯥꯡꯒꯤꯗꯨꯗ ꯁꯥꯎꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯐꯝ ꯆꯥꯗꯅ ꯐꯨꯕ ꯊꯥꯐꯝ ꯆꯥꯗꯅ ꯊꯥꯔꯒꯗꯤ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯅꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯁꯛ ꯑꯁꯤꯁꯨ ꯍꯦꯛꯇ ꯊꯩꯔꯒ ꯍꯦꯛꯇ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯃꯤꯄꯥꯏꯖꯩꯑꯕ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯄ ꯊꯣꯛꯑꯒ ꯂꯥꯟꯁꯤꯕꯨ ꯀꯔꯣꯝ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯗꯒꯦꯅꯍꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅꯒ ꯉꯥꯡꯉꯛꯏꯕ ꯂꯣꯟꯗꯥ ꯄꯨꯗꯥꯁꯤꯕꯨ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯃꯥꯏꯀꯩꯁꯦ ꯊꯩꯔ ꯆꯠꯈ꯭ꯔꯗꯔꯥ ꯃꯣꯏ ꯃꯁꯦꯟ ꯈꯠꯅꯔꯛꯄꯗ ꯍꯥꯠꯅꯁꯤ ꯂꯥꯎ ꯈꯣꯠꯅꯁꯤ ꯂꯥꯎ ꯈꯕꯔꯗ ꯇꯧꯔꯛꯎꯀ ꯍꯥꯏꯕ ꯑꯁꯤ ꯌꯥꯁꯟꯅꯕꯕꯨꯗꯤ ꯄꯣꯔꯛꯅꯦꯕ ꯑꯩꯈꯣꯏꯗ ꯂꯩꯇꯥꯗꯕ ꯃꯤꯌꯥꯝꯗꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯄꯥꯏꯇꯦꯒ ꯀꯨꯀꯤꯒ ꯄꯣꯛꯇꯧ ꯇꯧꯅꯕꯗꯤ ꯇꯧꯅꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅꯒ ꯗꯛ ꯂꯥꯎꯅꯒ ꯌꯥꯁꯟꯅꯕ ꯄꯣꯔꯛꯇꯅꯒ ꯑꯩꯈꯣꯏ ꯌꯥꯁꯟꯅꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯔꯒꯀꯣ ꯂꯥꯟ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯐꯣꯡꯗꯣꯔꯛꯇꯅ ꯇꯧꯕꯁꯦ ꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯤ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯋꯦ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯔꯒ ꯁꯥꯎꯅꯔꯒ ꯑꯇꯣꯞꯄꯅ ꯍꯔꯥꯎꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤꯀꯣ ꯑꯗꯨꯃꯛꯄꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯃꯗꯤ ꯑꯩꯈꯣꯏ ꯌꯥꯁꯟꯅꯕ ꯄꯨꯔꯛꯇꯅ ꯐꯣꯛꯁ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯕꯗ ꯌꯥꯅꯈ꯭ꯔꯦ ꯀꯥꯅꯒ ꯍꯥꯏꯔꯛꯄꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯇꯥꯕꯗ ꯃꯈꯥ ꯇꯥꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯂꯥꯟꯁꯤꯒꯤ ꯃꯥꯌꯣꯟꯁꯦ ꯂꯥꯟꯅ ꯆꯠꯈꯤꯒꯗꯧꯕꯁꯦ ꯃꯁꯤ ꯃꯥꯌꯣꯜ ꯑꯃ ꯂꯥꯛꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯅꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯩꯈꯣꯏ ꯏꯈꯧ ꯂꯥꯡꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯇꯛꯅꯕꯗꯣ ꯄꯣꯛꯑꯦꯕ ꯃꯣꯏꯒꯤ ꯑꯁ ꯆꯪꯖꯔꯛꯑꯣ ꯑꯗꯨ ꯇꯧ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯁꯤꯗ ꯌꯥꯅꯕꯒꯤꯁꯦ ꯄꯣꯔꯛꯑꯗꯤ ꯐꯅꯤꯗ ꯍꯥꯏꯕꯗꯤ ꯑꯃꯁꯨ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧ ꯑꯗꯨꯝ ꯂꯧꯔꯒ ꯂꯥꯛꯏꯅꯤꯀோ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯀꯩꯅꯣꯝꯗ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯦ ꯏ ꯈꯦꯡꯒꯠꯂꯛꯄ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯤ ꯃꯈꯣꯏ ꯏ ꯈꯦꯡꯒꯠꯂꯛꯄꯗꯨꯅꯕꯨ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯒꯩ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕꯁꯤꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯊꯦꯡꯅꯔꯤꯅꯦꯕ ꯑꯗꯨꯅ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯪ ꯅꯠꯇꯦꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯗꯪ ꯅꯠꯇꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯥꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯋꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯏꯐꯨꯔꯨꯞ ꯏꯔꯩꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯣꯏꯅꯃꯛꯇꯤ ꯃꯥꯌꯣꯡ ꯌꯥꯔꯤꯕꯅꯦꯕ ꯑꯗꯩꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯆꯤꯡ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯌꯥꯝ ꯃꯔꯛꯇꯁꯨ ꯇꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒ ꯇꯨꯅ ꯆꯠꯃꯤꯟꯅꯗꯅꯒ ꯇꯧꯔꯒꯀꯣ ꯇꯧꯈꯤꯕ ꯑꯗꯒꯤꯗꯤ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯂꯨꯛ ꯑꯃꯗ ꯏꯟꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯒ ꯃꯇꯥꯏ ꯃꯇꯥꯏꯗ ꯊꯝꯃꯒ ꯆꯥꯂꯨꯛꯇꯣ ꯃꯄꯨꯡ ꯐꯥꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯤꯡꯗꯨꯅꯦꯕ ꯑꯇꯩ ꯑꯇꯩꯁꯨ ꯑꯃꯅ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯍꯟꯊꯅ ꯈꯟꯅꯕ ꯌꯥꯗꯦ ꯃꯁꯤꯗ ꯐꯣꯛꯁꯀꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯗꯒꯤꯗꯤ ꯏꯃꯥꯒꯤ ꯃꯩꯔꯥ ꯀꯣ ꯌꯥꯝꯈꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝꯃꯤꯀꯣ ꯑꯗꯣ ꯂꯧꯃꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯗꯩ ꯏꯐꯨꯔꯨꯞ ꯏꯔꯩꯆꯥꯁꯦ ꯀꯟꯅꯅꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯗ ꯉꯥꯛ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯕꯁꯤ ꯊꯝꯖꯔꯀꯥꯟꯗ ꯃꯦꯗꯥꯝ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯖꯩ ꯃꯦꯗꯥꯝ ꯑꯗꯨ ꯀꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯇꯦꯟꯖꯟꯖꯒꯦ ꯃꯊꯪ ꯀꯣꯂꯔ ꯂꯧꯈꯠꯄꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯞ ꯀꯤꯂꯣꯇꯃꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯊꯝꯕꯤꯔꯛꯏ ꯌꯥꯝꯅꯁꯨ ꯆꯨꯝꯃꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯊꯣꯔꯛꯄꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯐꯣꯟ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯌꯥꯏꯐꯔꯕ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩ ꯔꯟꯖꯤꯠ ꯈꯣꯡꯃꯟ ꯑꯇꯣꯝꯃꯔꯛꯇꯒꯤꯅꯤ ꯃꯦꯝ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯌꯦꯠ ꯇꯔꯦꯠ ꯁꯂꯥꯏ ꯃꯥꯄꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯌꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤ ꯍꯥꯏ ꯄꯤꯛꯈ꯭ꯔꯕ
ꯀꯪꯂꯩꯄꯥꯛꯁꯤꯗ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯒ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯒꯤ ꯃꯀꯣꯛ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯀꯛꯑꯒ ꯍꯤꯔꯣ ꯏꯁꯃꯥꯏꯜꯗ ꯍꯥꯞꯄ ꯀꯥꯏꯅ ꯋꯥꯔꯤꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤ ꯁꯦꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕ ꯃꯃꯥꯡꯉꯩꯒꯤ ꯃꯥꯒꯤ ꯌꯦꯛꯀꯤ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯈꯦꯠꯅꯕꯒꯨꯝ ꯂꯩꯕꯒꯨꯝꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯨ ꯈꯦꯠꯅꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯇꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯂꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯦꯜꯂꯤ ꯑꯩꯈꯣꯏꯁꯤ ꯅꯤꯡꯇꯝꯃꯤꯗꯤ ꯍꯥꯏꯕ ꯂꯣꯏꯂꯝ ꯑꯃꯒꯨꯝꯅ ꯂꯦꯜꯂꯤ ꯍꯧꯖꯤꯛꯃꯛ PR ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ PR-ꯒꯨꯝꯕꯅꯤ ꯃꯌꯥꯝꯅ ꯉꯁꯥꯏ ꯉꯥꯡꯅꯈꯤꯕ ꯋꯥꯁꯤꯡꯗꯨꯗ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯈꯨꯗꯤꯡꯃꯛ PR-ꯒꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯑꯥꯔꯇꯤꯀꯜꯒꯤ ꯀꯔꯤꯒꯤ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗ ꯌꯥꯗꯕ ꯃꯇꯨꯡ ꯏꯟꯅ ꯍꯦꯛꯇ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯝꯖꯤꯜꯂꯤ ꯍꯥꯏꯗꯨꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯝꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯤ PR-ꯒꯨꯝꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯣꯏꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯃꯛꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯊꯕꯛꯁꯤ ꯃꯤꯃꯥꯡꯗꯁꯨ ꯌꯥꯝꯅ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯕ ꯃꯤ ꯌꯥꯝꯅ ꯊꯣꯛꯂꯛꯈꯤꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯤꯁꯤꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯛꯅꯒꯅꯤ ꯍꯣꯠꯅꯔꯦꯔꯒ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯄꯥꯛꯂꯛꯇꯧꯔꯀꯥꯟꯗꯗꯤ ꯃꯗꯩꯗ ꯉꯁꯥꯏꯒꯤ ꯊꯨꯒꯥꯏꯅꯕ ꯌꯥꯡꯒꯥꯏꯅꯕ ꯑꯗꯒꯤ ꯊꯨꯒꯥꯏ ꯃꯤꯌꯥꯝ ꯏꯟꯓꯜꯂꯒ ꯊꯣꯛꯂꯛꯀꯅꯤ ꯃꯗꯨꯒꯤ ꯏꯟꯓꯜꯂꯛꯄꯗꯣ ꯑꯩꯈꯣꯏ ꯂꯧꯋꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯅ ꯑꯗꯨꯅ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯕ ꯇꯣꯉꯥꯟꯅ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯁꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯃꯥꯡꯉꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯥꯡ ꯁꯥꯡꯗꯅ ꯇꯥꯗꯅ ꯂꯩꯕꯥꯛ ꯂꯩꯉꯥꯛꯂꯝꯃꯤ ꯂꯝ ꯌꯥꯝꯅ ꯁꯥꯡꯅ ꯁꯟꯗꯣꯛꯑꯝꯃꯤ ꯑꯗꯨ ꯉꯁꯤꯒꯤ ꯅꯣꯡꯃꯩꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩ ꯀꯠꯂꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯀꯥꯏꯌꯦꯕ ꯆꯤꯟꯗꯗꯤ ꯄꯕ꯭ꯂꯤꯛ ꯐꯪꯁꯟꯗꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯗꯨ ꯑꯗꯥ ꯏꯄꯥ ꯏꯄꯨ ꯄꯨꯊꯣꯛꯄꯤꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯣꯏꯅ ꯆꯠꯂꯝꯃꯤꯕ ꯂꯤꯆꯠ ꯁꯥꯖꯠꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯦꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯥꯅ ꯍꯥꯏꯔꯦꯔꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯃꯤꯅ ꯁꯨꯝ ꯔꯤꯃꯣꯠꯇ ꯁꯨꯝ ꯇꯧꯔꯒ ꯑꯩꯒꯤ ꯆꯧꯀ꯭ꯔꯤꯗꯨꯒꯤ ꯈꯜꯂꯒ ꯆꯠꯄꯗꯨꯗꯤ ꯇꯣꯛꯑꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯁꯝꯕꯟꯒꯤ ꯃꯇꯥꯡꯁꯤꯗ ꯀ꯭ꯋꯥꯊꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯐꯝꯅꯦꯌꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯝꯕꯟꯗꯤ ꯈꯥꯔꯛꯄꯗꯨ ꯃꯗꯨ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯩ ꯈꯤꯇ ꯀꯠꯆꯍꯧꯒꯦꯅ ꯀ꯭ꯋꯥꯊꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯊꯣꯛꯂꯛꯄꯗꯨꯕꯨ ꯍꯧꯅꯕꯔꯅꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡꯁꯤꯅ ꯃꯗꯨ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯑꯗꯨꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯊꯨꯒꯥꯏꯅꯕ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯕ ꯇꯣꯉꯥ ꯃꯀꯣꯛ ꯑꯃ ꯇꯣꯉꯥ ꯃꯄꯥꯟ ꯁꯥꯔꯛꯀꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯆꯦꯛꯁꯤꯟꯁꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯃꯤꯌꯥꯝꯗ ꯃꯃꯩ ꯊꯥꯖꯗꯦ ꯍꯥꯏꯕꯩ ꯅꯠꯆꯗꯦ ꯇꯧꯊꯣꯔꯛꯄꯗꯨꯅ ꯃꯈꯣꯏꯗ ꯃꯤꯌꯥꯝꯅ ꯂꯩ ꯍꯨꯛꯅꯤꯡꯒꯗꯕꯅꯤ ꯇꯧꯊꯣꯔꯛꯄꯗꯨꯅ ꯂꯨꯗ꯭ꯔꯒꯗꯤ ꯂꯩ ꯍꯨꯛꯅꯤꯡꯕꯩ ꯋꯥꯗꯤ ꯂꯩꯔꯣꯏ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯉꯛꯀꯗꯣꯔꯤꯕꯅꯤꯀꯣ ꯃꯥꯡꯉꯛꯑꯕꯅꯤ ꯍꯧꯖꯤꯛ ꯃꯥꯡꯉꯛꯑꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯄꯟꯖꯔꯣꯏ ꯑꯩꯈꯣꯏ ꯑꯁ ꯃꯣꯏ ꯑꯗꯨꯗ ꯆꯪꯈ꯭ꯔꯦꯌꯦ ꯗꯤꯜꯂꯤꯗ ꯆꯪꯈ꯭ꯔꯦꯌꯦ ꯑꯁ ꯑꯗꯨ ꯇꯧꯔꯦ ꯑꯗꯩ ꯍꯜꯂꯛ ꯇꯨꯃꯤꯟ ꯂꯩ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯆꯠꯂꯨꯕꯗꯨ ꯃꯔꯝ ꯃꯤꯌꯥꯝꯗ ꯍꯪꯕꯤꯔꯝꯃꯣ ꯆꯠꯂꯝꯗꯥꯏꯗ ꯍꯜꯂꯛꯑꯒ ꯇꯨꯃꯤꯟ ꯂꯩ ꯀꯩꯒꯤꯅꯣ ꯀꯔꯤ ꯇꯨꯃꯤꯟ ꯂꯩꯅꯣ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯑꯃꯗ ꯂꯦꯞꯁꯤ ꯃꯤꯈꯥ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯥꯡꯍꯟꯒꯨꯝꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕꯤꯍꯥꯔꯗꯒꯤ ꯍꯔꯤꯌꯥꯅꯥꯗꯒꯤ ꯄꯟꯖꯥꯕꯇꯒꯤ ꯆꯦꯡ ꯄꯨꯁꯤꯜꯂꯛꯇ꯭ꯔꯗꯤ ꯍꯋꯥꯏ ꯄꯨꯁꯤꯜꯂꯛꯇ꯭ꯔꯗꯤ ꯇꯤꯜꯍꯧ ꯄꯨꯁꯤꯜꯂꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕ꯭ꯔꯥ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯎꯏꯌꯦꯕ ꯃꯤꯅ ꯃꯣꯏꯗꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯜꯂꯨ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯗꯝꯅꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯃꯌꯥꯝꯁꯤ ꯂꯩꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅோ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯥꯅ ꯏꯁꯥ ꯃꯥꯡꯍꯟꯖꯕꯅꯤ ꯑꯩꯈꯣꯏ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯕꯁꯤꯡꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯁꯤ
ไอ้คนรวยจันลิบรวยลำนี้ให้ไปสิมาให้จะไอ้คนรวยนี่หัวจิรวยนี่ก็ไอ้คนรวยนี่หัวจิเสียไอ้คนอีสานอะไรขังจะเด็กอันนั้นนะมาสิถ้าจะมางั้นก็สิอีสานบุขังจะสิไอ้สิมีที่มาป้าไอ้นักการเมืองแอปพลิเคชันมาพร้อมพิลักตัวประกันดาไอ้อีป้าดูดิไอ้อีมาดูดิไอ้ที่เราจะหาปีเนี่ยนี่มาบางหาปลอนี่มาป้าดูนี่หาปลออันนี้ก็จะไปหาปีกันนี่ไม่หาปลอตนะนี่มาป้านะไม่หาปลอตนะก็ดูดิหาเตะอีป้าไม่หาเป็นเราอีสานมาสั่งอีสานที่กันไอ้สักตัดสินนะจ๊ะอันนี้การมันนี่เลยงาก็ยังมาทำนี่ตาที่มันการกินอันนี้อีสานมาสักครั้งจะได้ให้เป็นนี่ดูอีสานมาสักครั้งจะสิไอ้คนจะหันสักงาสักยามนะทรที่นี่คนเอกต่อมันเดี๋ยวคนจะอวยยศทักทีบ่อันเดี๋ยวอวยยศจะปามบันมียามเลยคนอีรักตาสู้อดุมเลยว่าพอนี่เสอดุนมาดูคนที่มักต่อนะฮรามนะคงนับไปหายเป็นไงจ๊ะมียามนะเราเป็นไงจ๊ะตกไปอยู่ไอ้คนผิดเพราะมันเรียบชีตรงนั้นเขาจะเป็นกันโน้มารวยนะคุยอามาตัวนะปุ่นเช่นสิพิเรบอามาขักตาเล็มินนาระกคุยมายามปุ่นนะหัวหน้ามินาสีหายบันิก็มันไอ้คนคนเราไม่ต้องจะหลอกสิคนมันต้องจะเรียบสิมันต้องได้คุยอุกกระดับเนี่ยอันที่นั่นเนี่ยจักต่อแต่ว่าหันงานสมัยหันงานก็ถูกไอ้เนี่ยบอกเนี่ยเราจะไอ้คนสมัยจะติดหอยยังไงสิใช่เก็บว่าคลันทันบิบาทากระเจริฮัลโหลฮัลโหลตาเจริGood morning อินักเรียนจูริชิบร์เลยบิบมาเลยอังตั้งบอลมดูเลยถ้าบิบราลับทุกบิบรามตั้งตัววิวโอ้ไอ้เสียงกันนี่งั้นสินะอาหารแบบโอ้ยแบบนี้ไอ้จังเจอไอ้เสียแต่รามนกชื่อมิงเลยฟังไหมบิพอนามาพิวหายไปไอ้นี่บิเสียงไปได้ยินนี่กว่าโอ้มิงบุกทันบิวไอ้ใครจะไม่มีไอ้สุดตาปัดไอ้เนี่ยกันโฟนยังมาได้ไลฟ์โปรแกรมที่สิเลยมาได้ตาจะเป็นอะไรบ้างยูทูบจะได้ไอ้เนี่ยที่มามังจะคุยกันมารุปอัมตั้งก็มารักทัชเกะอดุมักซาวน์เชตาริก็ยาระก็ดิบอลมโดเลยทับบิวโอ้ไอ้ตายไอ้น่าให้จะบนามารุปกีแบ็กกราวน์ดาเขาจะจิมักนอยส์ทุกลิบเสียมาเสอามุกตั้งที่คอนโทรลตัวบิวให้บันนี้ซาวน์อ่ะหอยอ๋อตาบิระยาเรให้บิวกันงี้เขาจะกันว่ามามังดาก่อนแล้วซึ่งน่าให้ได้คิดว่าพุ่มถึงดอกลอยน้ำมักจึงมีให้นั่นเราวิไอ้ที่มอตาเชสเปียนาดีคนที่อุลาวีนาวติโลตามานาให้รำบากดีหุ่นจิกแต่ส่วนไอ้ที่มังดาทำดีที่ว่าก่อนแล้วน่าสุดตัวบิดามบดอกคนที่มันนี่พูดได้หุ่นจิยามน่าวาระเบสกันนุ่มคิดว่ามันได้เลยให้เบสไอ้น่าให้แต่สมิธงคนที่มันลอยน้ำข้างหน้าเราว่าพุ่มเนี่ยบอกว่ามาสิเราจริงเราอยากได้สิ่งอยากได้การอยากได้เลยเบสสิ่งน่าวารีก็อันนี้บอลเล่นเคยที่บอลเล่นจ้าสิ่งน่าวาจะรีบก่อนบิเลสบอลเล่นจ้าสิ่งน่าวาจะรีบอันนี้เราหมดแต่สมัยเดียดอันนี้เราไปเจงวงกับมวยมาเส้นทางเราไปที่อันนี้คนมีเดียดถ้าตัวก็ไม่ยามดอกคุยกี่หมดเลยเนี่ยเดี๋ยวดูปั๊มจะดีฮะบอกก็ที่กินหนูหายไปจะคุยไม่จริงมาเส้นน่ะอะไรไม่กันนาโนอะไรไม่กรีโนขั้นแต่บางอย่างก็ถอดละกายว่าให้สิที่กี่ว่าให้ฉันตาบัดทำมวยจะยามโชคไปตัดคุยเด็กดีเห็นให้บันนี้มวยมาเติมช่างเนี่ยกันหนูตัวนายฉันตัวเรียให้แรกกว่านายฉันตัวอะไรมาเติมช่างเนาะนายฉันตัวอะไรมีอามันนะว่าจะมาสวยให้แรกกว่ามามิ่งดีปัญจาร้อยอันนี้มวยหนังงานอีบัชอีบัตอีบัมายามดอกตาว่ามีสิ่งที่น่ะทำมวยเด็กอันนี้คุยไม่ใช่มาเส้นดีตัวมินตาระกันเลยเสียปกอันดูกันเขาจิลำเชียงนี่บ้ามาจากกันนู้นสิ่งน่ะมีเดียหาจะสิ่งที่ลอยนักขังเลยบางอย่างที่มวยจะลอยยังงำดึงเนี่ยบ้าคุยมาเส้นช่องอะไรก็ดีมวยน่ะฮาราบอยสิมาชันตาดรอมวยมาเส้นที่สมัยตรงนี้มวยอารามไปดูมวยกันนู้นตัวก็ดีการให้เราก็ดีคุยใกล้จะได้ให้บันนี้จะไม่ยังกว่าไอ้ตัวน่ะ
ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯅ ꯔꯦꯗꯤꯑꯣ ꯂꯧꯇꯥꯛꯁꯤꯅ ꯇꯥꯕꯤꯕ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯂꯩꯔꯒꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯐꯥꯗꯃꯤꯟꯅꯔꯒ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯕꯤꯕꯗꯣ ꯑꯗꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯉꯝꯈꯩ ꯁꯪꯕꯟ ꯈꯥꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯄꯟꯕꯤꯔꯝꯕꯗꯣ ꯀꯣꯊꯥꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯃꯐꯝꯅꯤ ꯍꯥꯏꯔꯦꯀꯣ ꯀꯣꯊꯥꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣই ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯀꯩꯅꯣꯅꯤꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯂꯩꯕꯥꯛ ꯉꯥꯛꯄꯤꯔꯤꯕꯁꯤꯡꯁꯤꯒ ꯑꯗꯨꯒꯤ ꯁꯪꯕꯟꯁꯦ ꯈꯥꯕꯗ ꯃꯣꯏꯗꯣꯝꯗ ꯄꯨꯔꯥ ꯆꯪꯈꯤꯗꯣꯔꯤꯕ꯭ꯔꯥ ꯀꯣꯊꯥꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏ ꯈꯨꯔꯝꯕꯁꯤꯡꯁꯤꯅ ꯆꯪꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯟꯁꯤꯜꯍꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯃꯁꯨ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯀꯣꯂꯔꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯗꯣ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯌꯦꯡꯐꯝꯁꯨ ꯊꯣꯛꯄꯅꯤꯀꯣ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯆꯪꯁꯤꯜꯂꯛ ꯀꯤꯂꯣꯃꯤꯇꯔ 15ꯔꯣꯝꯃꯨꯛ ꯆꯪꯉꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯗꯨꯗꯒꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯉꯥꯛꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝꯁꯦ ꯌꯥꯝꯅ ꯃꯥꯡꯉꯤꯕ ꯀꯤꯂꯣꯃꯤꯇꯔ 15 ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈ꯭ꯔꯕ ꯑꯣꯏꯔꯤꯕꯅꯤ ꯂꯝꯁꯦ ꯑꯗꯨꯅ ꯃꯁꯤ ꯃꯥꯡꯉꯛꯄ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯛꯄꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯗꯁꯨ ꯑꯗꯨꯒ ꯉꯔꯥꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ CMꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯀꯧꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦꯀꯣ तसेंना मसिसु याम फबा खोंथांगना हाइजनिंगी हाइबदि इलीगल इमिग्रेंट्सिंगसिना हजिकसे म्यांमारदसु मरु ओइना अखोइगी याम कन्ना अखोइ हजिकसे केनो तौरिबनिना इरांग थोकलिबनिना मखोइदगी चंगसिलकपा इलीगल इमिग्रेंट मयामसे अखोइगी मणिपुरदना अयामबा थुंगफमसु ओइबा हाइतारेको मखोइगी चंचनफमसे अदुनासु मरम ओइरकांदा हौजौजमा अखोइ मणिपुरदसु थोइबा इरांगसिसु मसिगुम्बा मयामसिना तदखम लेतना चंगसिलकपसिनासु थोअनिंगतबा थौदोक मयाम थोकलकपगी कइनो मचाक अमखकसु ओइरक्लिबनिना मसिदा येंगाकांदा अखोइगी सरकारनसुको मसिगी रूट हाइतारे हौरकफमसे मसिना ओइगनी हाइबगिसु हाइरिबा खोंथांग असे लखतपिरकपा ओइरंबा याइनासु खनजैको अदुना मसिसु अखोइ मियामनासु सपोर्ट तौमिनासि लंगाकना पाइखलकलिबा खोंथांसिसु याम फबा खोंथांगनि तौबदबु खागदोरिबा संबलसि करंबा मवोंगिनो हाइबदुमा अदुगा अखोइगी मणिपुरमदे हेना चंगसिलकलिब्रा लमसि मांगिब्रा मांगदब्रा हाइबदुमासु यामना सेक्शनना येंगसिनबा मसु मथौ ताब्रा हाइनासु खनजैको याम नुंगाइ मेदा अरोइबोइनको आई अरोइबोइना वाहिमतक आई वा हाइबियो हजिकी अखोइगी ngarang nahan thoiba mediada thagalaiba mogi arama angangsing chaisusingga adegi folk cyber organization siga manungda num hojipudi moi ngarang gang pung kainogi adaida moi ayaba ma pore koi waroi sel tawre habegi medadang thagalai adu jare ai chuko adubu amuhanna matungda थोक्तनबा आई वाखन खतना चुम्मी हाबेगी वाखन लोन चत्तीदबा को अदुगा इसाइसु मोय आलमागी चलिबा मयामसिना मयामसिगी मखोइगी मतुंगदे इमा इबेन मयाम विलेज बर्लंजा मयाम अदेगी हानगी लेबाक निंतंबा ग्रुप मयाम अमा लैजैको ममिंग मथा पंजगसो मयामसिना पुन्ना चत्मिनराकांदा अखोइ मणिपुरगी इमा लेबाक इलंदमसे कन्नसी हाबेगी वाफम नोसे आई चंतेके मेडियादा अमुहना अदुना कनानो नई करी खंगे हाबेगी वही वाताजे सिदना बिदा रोना थुमना मोय मसेन यासनबा पोरागा सी तौई कोले हाबो हाइबियु हाबसे वाफम दि थम्मागा आई गसनजगे होय मरोइना खोइ मेडियादा खनाबिगनु हाइबनी सेंगना हारगदी खोइ नुंगाइनदबा लैरगसु मनुंगदा मेडिया थोलक्तना हाइतारेको सोशल मीडिया थोलक्तना करी लेबगे हाइबदु तानादनाको असिगुम्बा थोअनिंगतबसि थोलक्तनाबा हाइबगी वाफमनि थम्बिरिबसे मतुंगा थोलक्तबसु ओइसनु हाइना थमजगे ओ फारे थैंक यू मैडम थागचरी हेलो ताजरे मिंगली फमाइ बियो हेलो फोन तौजरिबैसे कमांगोमबमदगी खोइनी नेदा होय हाइबियो मरुप लुखोइ पाउदु युमफम ओइबा इसागे वाखलन थम्बियो औ मैडम
ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯃꯤꯒꯤ ꯑꯩꯈꯣꯏ ꯌꯦꯡꯕꯗꯕꯨꯗꯤ ꯃꯤ ꯃꯥꯟꯕ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯂꯣꯝꯗ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯦꯗꯥꯝꯒꯤ ꯌꯨꯝꯁꯦ ꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯃꯤꯡꯒ ꯊꯣꯟꯖꯟꯗꯅ ꯃꯣꯏꯁꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯈꯣꯏ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯕꯗꯧꯅ ꯃꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯗꯨꯅꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯥꯖꯠ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯔꯤꯟꯁꯤꯕꯨ ꯃꯄꯨꯗꯨꯅꯕꯨ ꯌꯥꯅꯤꯡꯉꯝꯒꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯅ ꯍꯥꯏꯅꯔꯛꯄꯗ ꯁꯟꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯈꯤꯕ ꯆꯤꯡꯈꯣꯡ ꯃꯌꯥꯗꯨꯕꯨ ꯆꯪꯈ꯭ꯔꯗꯤ ꯁꯟꯁꯦ ꯍꯣꯏꯒꯠꯂꯒ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯁꯟꯁꯦ ꯑꯗꯨꯝ ꯑꯗꯒꯤ ꯍꯣꯏꯒꯠꯄ ꯌꯥꯗꯕ ꯖꯥꯠꯇꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯊꯝꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯍꯥꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯀꯌꯥ ꯃꯈꯣꯏꯒꯤ ꯊꯥꯖꯠ ꯂꯤꯆꯠꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯈꯣꯏꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯂꯦꯞꯄꯁꯨ ꯌꯥꯔꯣꯏ ꯃꯣꯏꯅ ꯂꯦꯞꯁꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯅꯈ꯭ꯔꯕ ꯊꯕꯛ ꯃꯈꯣꯏꯅ ꯁꯔꯀꯥꯔꯗ ꯇꯥꯏꯅꯒꯗꯧꯕꯗꯨꯕꯨ ꯃꯤꯆꯝ ꯑꯩꯈꯣꯏꯗ ꯑꯣꯟꯊꯜꯂꯛꯑꯒ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯍꯦꯛꯇ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯑꯄꯪꯕ ꯀꯣꯛ ꯌꯥꯎꯗꯕꯒꯤ ꯋꯥꯈꯜꯅꯦꯕ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯄꯤ ꯉꯝꯒꯗꯧꯕ ꯅꯠꯇꯦꯕ ꯁꯔꯀꯥꯔꯒ ꯃꯣꯏꯒ ꯌꯥꯅꯖꯔꯒ ꯄꯤꯒꯗꯧꯕ ꯊꯕꯛꯅꯦꯕ ꯑꯗꯨꯝꯕꯗꯤ ꯎꯗꯕꯤꯗ ꯍꯦꯛꯇ ꯄ꯭ꯔꯖꯥꯗꯣ ꯑꯣꯟꯊꯜꯂꯒ ꯂꯥꯟꯊꯦꯡꯅꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯃ ꯕꯕꯥ ꯑꯃ ꯃꯣꯏꯅ ꯍꯥꯠꯄꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯀꯥꯎꯔꯨꯗꯣꯏꯅꯣ ꯀꯥꯎꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯅꯦꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯑꯗꯨꯒ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯈꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯅ ꯁꯝꯕꯜ ꯁꯥ ꯀꯩꯀꯥꯏ ꯑꯃ ꯆꯪꯗꯅꯕ ꯈꯥꯕ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯤ ꯁꯤꯗꯤ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯂꯩꯉꯥꯛꯅ ꯃꯁꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛꯀꯤꯅꯤ ꯃꯗꯨꯒꯤ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯂꯩꯒꯗꯧꯕꯁꯨ ꯅꯠꯇꯦ ꯉꯝꯈꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯒꯤ ꯉꯝꯈꯩꯒꯤ ꯁꯛꯇꯝꯁꯦ ꯐꯖꯕꯁꯦ ꯀꯥꯏꯍꯟꯒꯨꯝꯁꯤ ꯂꯩꯕꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯂꯩꯖꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯈꯟꯒꯗꯕꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅꯒ ꯇꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯐꯖꯗꯕꯅꯤ ꯑꯗꯨ ꯃꯈꯣꯏ ꯃꯃꯩꯗ ꯃꯈꯣꯏ ꯂꯥꯟ ꯃꯥꯏ ꯊꯤꯔꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯦꯗꯥꯝ ꯌꯥꯝ ꯍꯥꯏꯅꯤꯡꯕꯗꯤ ꯉꯥꯛꯇꯅꯤ ꯃꯦꯗꯥꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯗ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯜꯂꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤꯅꯤ ꯑꯌꯨꯛ ꯊꯝꯃꯝꯕꯅꯦꯕ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯀꯣꯜ ꯇꯧꯖꯔꯛꯏꯕ ꯑꯩ ꯋꯥꯡꯒꯣꯏꯗꯩ ꯄ꯭ꯔꯦꯃ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯄ꯭ꯔꯦꯃ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯑꯩꯒꯤꯁꯨ ꯋꯥꯐꯝ ꯃꯆꯥ ꯑꯝꯇ ꯊꯝꯖꯒꯦ ꯇꯧꯕ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒ ꯑꯗꯨꯝ 5-6 ꯁꯨꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯣꯔꯦꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯁꯥ ꯄꯥꯏꯔꯒ ꯊꯣꯛ ꯏꯜꯂꯒ ꯆꯠꯄꯗꯣ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ MLA ꯍꯨꯝꯐꯨꯅꯦ ꯍꯨꯝꯐꯨꯁꯤꯒꯤꯗ 10 ꯈꯛꯇꯅꯦꯕ ꯇꯣꯉꯥꯟ ꯇꯥꯖꯔꯤꯕ ꯑꯗꯨ ꯃꯈꯣꯏ 50ꯒ 10ꯁꯤꯅ ꯉꯝꯍꯜꯂꯤꯁꯤ ꯃꯁꯤ ꯑꯉꯛꯄꯅꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯊꯥꯕꯤꯔꯛꯏꯕ ꯀꯩꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯂꯝ ꯍꯦꯟꯕꯁꯤꯡꯗꯤ ꯀꯞꯈꯥꯏꯌꯣ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒꯗꯤ ꯅꯍꯥꯟꯅ ꯂꯣꯏꯔꯝꯃꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯅꯥꯀꯜ ꯑꯃꯈꯛꯇ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯕ ꯁꯨꯃꯥꯏꯅ ꯊꯝꯃꯤ ꯃꯈꯩꯗꯤ ꯑꯗꯨꯝ ꯂꯥꯟꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯀꯨꯀꯤ ꯈꯨꯖꯣꯛ ꯑꯃꯒ ꯍꯥꯏꯖꯅꯤꯡꯉꯦ ꯃꯣꯏꯁꯤꯡꯁꯤꯅ ꯉꯝꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯅꯤꯅ ꯍꯥꯏꯗꯤ ꯂꯥꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒ ꯂꯥꯟ ꯇꯧꯅꯕ ꯅꯠꯇꯦ ꯄꯥꯀꯤꯁꯇꯥꯟꯒ ꯇꯧꯅꯕ ꯅꯠꯇꯦ ꯑꯗꯨ ꯏꯁꯇꯦꯠ ꯑꯃꯒ ꯇꯧꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯔꯁꯤꯅ ꯉꯝꯍꯜꯂꯒ ꯂꯩꯔꯦꯕ ꯃꯁꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯂꯝ ꯍꯦꯟꯕ ꯃꯈꯩ
ꯀꯥꯞꯈꯥꯏꯌꯣꯅ ꯑꯗꯨꯃꯥꯏꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯂꯒꯗꯤ ꯅꯍꯥꯟꯅ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯉꯝꯍꯟꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯗꯤ ꯋꯥꯍꯜꯂꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯀꯨꯀꯤ ꯈꯔꯁꯤꯅ ꯑꯗꯨꯝ ꯋꯥꯍꯟꯗꯨꯅ ꯂꯩꯔꯤꯕ ꯃꯁꯤ ꯅꯥꯀꯜ ꯑꯃꯈꯛꯇ ꯑꯗꯨꯝ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯇꯕꯤꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯣꯏꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯅꯥꯀꯟ ꯑꯃꯈꯛ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯔꯤ ꯃꯈꯩꯗꯤ ꯂꯥꯟꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏꯕ ꯑꯗꯨꯝ ꯃꯤ ꯍꯧꯖꯤꯛ ꯆꯝꯖꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯊꯃꯣꯏꯁꯦ ꯁꯣꯏꯅꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯦ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯃꯈꯩ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯇꯥꯡꯅ ꯊꯣꯛꯏꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯉꯥꯛ ꯁꯦꯟꯗꯅ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁ ꯃꯌꯥꯝ ꯊꯥꯕꯤꯔꯛꯏ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯩ ꯊꯑꯣꯏꯅ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯔꯁꯨ ꯍꯦꯛ ꯌꯦꯡꯕꯒꯨꯝꯈꯔꯁꯨ ꯍꯦꯛ ꯀꯩꯅꯣ ꯇꯧꯒꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯃꯁꯥ ꯄꯥꯏꯔꯒ ꯏꯜꯂꯤꯕꯗꯣ ꯑꯗꯨ ꯊꯃꯣꯏꯁꯤ ꯀꯥꯏꯌꯦꯕ ꯍꯧꯖꯤꯛ ꯁꯤꯗ ꯇꯝꯄꯥꯛ ꯃꯅꯨꯡꯁꯤꯗꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯕꯪꯀꯔꯒ ꯁꯥꯖꯤꯜꯂꯛꯏ ꯍꯥꯏꯕ ꯉꯁꯤꯒꯤ ꯈꯕꯔꯗ ꯊꯦꯡꯅꯕꯗ ꯍꯥꯏꯗꯤ ꯇꯥꯕꯗ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯔꯦꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝꯁꯤꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯗꯤ ꯆꯝꯖꯔꯕ ꯑꯩꯈꯣꯏꯒꯨꯝꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯀꯔꯤ ꯑꯣꯏꯔꯅꯤ ꯑꯗꯨꯅꯦꯕ ꯃꯤ ꯄꯥꯏꯕ ꯑꯃ ꯄꯣꯛꯑꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯉꯥꯛꯇꯪ ꯍꯥꯏꯖꯅꯤꯡꯕꯩ ꯋꯥꯅꯤꯗ ꯑꯗꯨꯝ ꯑꯩ ꯁꯦ ꯊꯝꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯀꯨꯀꯤ MLA 10ꯅ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯗꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯔꯒꯁꯨ ꯂꯥꯛꯏꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯩꯔꯥ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ MLA 10ꯁꯤꯃ ꯑꯣꯏꯖꯈ꯭ꯔꯁꯨ ꯃꯈꯣꯏ ꯌꯥꯎꯗꯅ ꯂꯦꯝꯍꯧꯔꯤꯕ MLA 50ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯐꯝꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯎ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯕꯤ ꯑꯃꯈꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯏꯔꯤꯕ ꯂꯦꯝꯍꯧꯔꯤꯕ MLA 50ꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯃ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯒꯁꯨ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯃꯤꯗꯥꯝ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯍꯣꯏ ꯃꯔꯨꯞ ꯄ꯭ꯔꯦꯃꯥꯅ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯝꯖꯕ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯀꯔꯤ ꯑꯣꯏꯔꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯐꯣꯔꯁ ꯈꯔ ꯈꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯉꯥꯛ ꯁꯦꯜꯂꯒ ꯃꯣꯏꯁꯤꯡꯁꯤ ꯍꯥꯏꯗꯤ ꯉꯁꯤ ꯐꯥꯎꯗ ꯃꯣꯏ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯇ ꯒ꯭ꯌꯥꯁ ꯄꯥꯜꯂꯒ ꯑꯗꯨꯒ ꯕꯣꯝꯅ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤ ꯇꯥꯗ꯭ꯔꯤꯕ ꯁꯣꯛꯄꯜꯂꯦ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯤꯕ ꯃꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯝꯖꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯨꯝꯅ ꯅꯤꯡꯉꯝꯗꯕꯒꯤ ꯁꯣꯔꯣꯛꯇ ꯀꯩꯅꯣ ꯇꯧ ꯔꯦꯂꯤ ꯆꯠꯄꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯇꯧꯋꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯗꯨꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯕꯗꯣꯀꯣ ꯑꯗꯨꯅꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯃꯣꯏꯁꯤꯡꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯒ ꯑꯗꯨꯝ ꯊꯝꯃꯤ ꯃꯈꯩꯗꯤ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯀꯩꯅꯣ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ 50ꯒ ꯑꯗꯨꯒ 10ꯒꯗꯤ 10ꯗꯨꯅ ꯉꯝꯍꯟꯕꯁꯦ ꯃꯁꯤ ꯊꯃꯣꯏꯁꯦ ꯀꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯥꯀꯜ ꯑꯃꯒ ꯉꯥꯛ ꯁꯦꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯈꯩꯗꯤ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏ ꯍꯥꯏꯕꯗꯨ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯄ꯭ꯔꯦꯃꯥ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝꯁꯤꯡꯒ ꯇꯥꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯃꯣꯏ ꯁꯣꯛꯄꯁꯨ ꯌꯥꯎꯏ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩ ꯑꯅꯨꯔꯥꯙꯥꯅꯦ ꯇꯧꯖꯔꯛꯏꯁꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣই ꯃꯤ ꯈꯨꯖꯣꯛ ꯑꯃꯈꯛ ꯂꯩꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯕ ꯇꯦꯝꯁꯤꯡꯅꯔꯕ ꯕꯣꯝ ꯇꯣꯞꯅ ꯈꯔ ꯑꯗꯒꯤ ꯗ꯭ꯔꯛꯅ ꯈꯔ ꯅꯤꯁꯥꯅ ꯈꯔ ꯂꯥꯛꯍꯠꯇꯅ ꯃꯨꯠꯇꯣꯔꯕ ꯅꯤꯛ 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 ꯂꯥꯎ ꯂꯩꯔꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯔꯥꯟꯕꯥꯏꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯄꯤꯔꯛꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯁꯦ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯊꯋꯥꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯃꯇꯧꯁꯦ ꯐꯣꯔꯦꯅꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯄ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯆꯥꯎꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯞꯆꯅꯤꯡꯉꯦꯕ ꯑꯁꯨꯛ ꯋꯥꯔꯕꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯃꯆꯦꯠ ꯃꯁꯨꯡ ꯅꯥꯏꯕꯒꯤ ꯐꯤꯕꯝ ꯃꯆꯦꯠ ꯃꯁꯨꯡ ꯅꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞ ꯂꯣꯏꯒ꯭ꯔꯗꯕꯅꯤ ꯂꯣꯏꯃꯤꯟꯅꯒ꯭ꯔꯗꯕꯅꯤ ꯃꯦꯗꯥꯝ
ꯑꯗꯣ ꯃꯁꯤꯗꯩꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯈꯨꯔꯨꯝꯗꯅ ꯅꯣꯛꯅꯣꯛ ꯍꯥꯏꯖꯔꯤꯑꯕꯀꯣ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯃꯇꯧ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯊꯛꯁꯤ ꯈꯥꯁꯤ ꯁꯤꯒꯨꯝꯕ ꯆꯠꯅꯂꯣꯟ ꯈꯪꯗꯕ ꯁꯤꯚꯤꯛ ꯁꯦꯟꯁ ꯆꯦꯟꯗꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯦꯗꯤꯌꯥꯗ ꯎꯠꯄꯤꯒꯅꯣꯕ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯆꯩꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤ ꯐꯨꯔꯨꯞ 34 ꯍꯥꯏꯔꯦ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯂꯥꯎꯕꯤꯕꯗ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯉꯥꯛꯃꯤꯟꯅꯕꯁꯤꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯆꯩꯊꯦꯡ ꯐꯪꯉꯤꯕꯁꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞ 35ꯅꯤ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡ ꯐꯪꯉꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯐꯨꯔꯨꯞ 35ꯅꯤ ꯌꯦꯡꯉꯨ ꯇꯨꯔꯦꯜꯗ ꯊꯥꯎꯊꯤ ꯊꯥꯗꯔꯦ ꯊꯥꯎꯔꯦꯛ ꯊꯥꯗꯔꯦ ꯁꯦꯝꯄꯜ ꯇꯦꯁ ꯇꯧꯔꯦ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ ꯑꯁꯨꯛ ꯋꯥꯔꯕ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯗ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯗ ꯇꯧꯕꯁꯤ ꯃꯦꯗꯥꯝ ꯀꯔꯤ ꯍꯪꯉꯨꯅꯤ ꯊꯃꯣꯏ ꯁꯣꯛꯄꯩ ꯖꯥꯠꯇ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔ ꯏꯃꯥ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯃꯅꯤꯄꯨꯔ ꯂꯩꯃꯥꯏꯊꯛꯁꯤꯗ ꯄꯣꯛꯃꯤꯟꯅꯔꯤꯕ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯂꯩꯄꯥꯛ ꯂꯩꯍꯥꯎꯗ ꯆꯥꯎꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ 34 ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯅꯅꯣꯕ ꯑꯩꯈꯣꯏꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯅꯠꯇ꯭ꯔꯕꯔꯕ ꯐꯣꯔꯦꯅꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯆꯒꯗꯧꯔꯤꯗꯣ ꯑꯗꯣ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯆꯣꯡꯊꯣꯛꯇꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤ ꯐꯤꯕꯝꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯑꯣꯏꯔꯣ ꯗ꯭ꯔꯒꯀꯤ ꯑꯣꯏꯔꯣ ꯇꯨꯔꯦꯜꯗ ꯑꯗꯩ ꯑꯃ ꯊꯥꯎꯊꯤ ꯊꯥꯗꯕ ꯃꯣꯏ ꯏꯁꯤꯡ ꯊꯛꯏꯕ ꯆꯥꯔꯤꯕ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯍꯨ ꯆꯦꯟꯗꯕ ꯑꯐꯕ ꯏꯁꯤꯡ ꯑꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯀꯥꯁꯤ ꯂꯥꯎꯔꯤꯕꯅꯦꯕ ꯑꯈꯪ ꯑꯍꯩꯁꯤꯅ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯒꯗꯕ ꯃꯇꯝꯁꯤꯗ ꯂꯣꯏ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯃꯇꯝ ꯍꯦꯜꯂꯕ ꯊꯦꯡꯃꯜꯂꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ 34 ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤꯕ ꯂꯣꯏ ꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯁꯛꯇꯝꯁꯦ ꯉꯥꯛꯃꯤꯟꯅꯔꯤ ꯆꯣꯡꯊꯣꯛꯄꯤꯔꯣ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯃꯆꯦꯠ ꯃꯆꯨꯡꯒꯤ ꯐꯤꯕꯝꯁꯦ ꯃꯦꯗꯤꯌꯥꯗ ꯎꯠꯄꯤꯔꯛꯀꯅꯨ ꯐꯣꯔꯦꯅꯔꯁꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯃꯤꯅ ꯀꯂꯛ ꯄꯦꯟꯅꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯈꯨꯔꯨꯝꯕ ꯅꯣꯛꯅ ꯍꯥꯏꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯑꯅꯨꯔꯥꯗ ꯏꯁꯥꯒꯤꯕꯨ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ ꯑꯗꯣꯝꯅ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯁꯤ 90.4 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯇꯥꯝꯅꯥ ꯁ꯭ꯇꯨꯗꯤꯑꯣꯗꯒꯤꯅꯤ Admission open. Thaunawzam Ibobin Memorial English School Times